ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯃꯐꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯦ ꯍꯥꯏꯔꯛꯈꯤꯕꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯪꯅ ꯄꯣꯊꯥꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯄꯨꯡ 6 ꯍꯦꯜꯂꯛꯂꯗꯨꯐꯥꯎ ꯀꯩꯒꯨꯝꯕ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯉꯁꯥꯏꯗꯒꯤ ꯀꯣꯜ ꯕꯦꯛꯁꯨ ꯇꯧꯕꯤꯔꯛꯇꯕꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯂꯩꯃ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ "ꯕꯦꯃꯥ, ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯁꯅꯥꯒꯤ ꯍꯥꯞꯂꯨꯔꯅꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯗꯣ ꯊꯕꯛ ꯑꯃ ꯆꯠꯇ ꯌꯥꯗꯗꯅ ꯂꯣꯌꯥ ꯄꯥꯏꯈꯣꯝꯕꯒ ꯆꯠꯊꯣꯛꯏ꯫ ꯍꯜꯂꯛꯑꯁꯨ ꯊꯦꯡꯉꯅꯤ, ꯍꯜꯂꯛꯇꯕꯁꯨ ꯌꯥꯏ ꯍꯥꯏꯔꯛꯄꯅꯤ"꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯆꯈꯤ꯫ ꯃꯥꯅ ꯇꯧꯕ ꯐꯣꯟ ꯑꯃꯨꯛ ꯐꯥꯎꯁꯨ ꯄꯥꯏꯕꯤꯔꯛꯇꯦ, ꯃꯦꯁꯦꯖꯁꯨ ꯍꯟꯕꯤꯔꯛꯇꯦ, ꯑꯗꯨꯒ ꯃꯅꯦꯝꯗ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯨꯗꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯣ ꯎꯠꯊꯣꯛꯂꯨꯕ ꯇꯧꯗꯅ "ꯏꯃꯥꯁꯦ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯈꯪꯖꯍꯧꯗꯕꯅꯤꯅ ꯌꯥꯝꯕꯨꯡꯒꯤ ꯆꯥꯛꯇꯣ ꯍꯥꯞꯆꯤꯟꯈ꯭ꯔꯦ"꯫ "ꯐꯔꯦ ꯐꯔꯦ, ꯍꯥꯞꯆꯤꯟꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯑꯣꯛꯆꯥꯛ ꯈꯣꯝꯕ ꯂꯥꯛꯄꯗ ꯍꯥꯞꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯌꯨꯛꯇ ꯄ꯭ꯂꯥꯎ ꯆꯥꯊꯣꯛꯄ꯭ꯔꯥ ꯑꯃ ꯇꯧꯕ ꯍꯥꯏꯗꯨꯅꯤ"꯫ "ꯍꯣꯏ ꯏꯃꯥꯁꯤ"꯫ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯕꯗꯤ ꯇꯧꯔꯨꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯥꯗꯕ ꯑꯃꯗꯤ ꯇꯠꯇꯅ ꯃꯁꯥꯗ ꯐꯥꯎꯔꯤ꯫ ꯀꯥꯗꯅꯤ ꯁꯤꯟꯊꯥꯅ ꯐꯣꯟꯗ "ꯇꯥꯃꯣꯆꯥ, ꯅꯣꯏ ꯀꯥꯏꯗ ꯂꯩꯔꯤꯅꯣ"꯫ "ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯂꯤꯌꯦ, ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯑꯀꯥꯟꯗ ꯀꯣꯟꯅ ꯇꯧꯔꯛꯀꯦ, ꯅꯣꯏ ꯌꯥꯝꯃꯨꯡꯁꯨ ꯌꯥꯎꯔꯤ"꯫ "ꯑꯔꯨꯕ ꯊꯕꯛꯇꯣ ꯀꯩꯅꯣ ꯀꯔꯥꯅꯣ ꯐꯖꯅ ꯍꯥꯏꯕ ꯌꯥꯏꯗꯅ"꯫ "ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯅꯪ ꯑꯝꯇ ꯈꯪꯗꯕ꯭ꯔꯥ"꯫ "ꯇꯥꯃꯣꯆꯥ ꯍꯣꯏ ꯌꯥꯝꯕꯨꯡ ꯍꯣꯏꯒꯤ ꯊꯕꯛꯇꯤ ꯈꯪꯂꯤꯕ ꯎꯔꯤꯈꯩ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯐꯝ ꯑꯃ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯟꯐꯝ ꯑꯃ"꯫ "ꯊꯣꯏꯊꯣꯏꯕꯤ"꯫ "ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯗꯨꯝ ꯂꯣꯠꯂꯤꯁꯦ ꯇꯥꯃꯣꯆꯥ? ꯑꯩꯁꯤꯕꯨ ꯃꯤꯇꯣꯞꯂꯣ ꯀꯔꯤꯅꯣ"꯫ "ꯃꯤꯇꯣꯞ ꯑꯣꯏꯕ ꯑꯣꯏꯗꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ, ꯃꯔꯩꯗꯣ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ꯫ ꯍꯧꯖꯤꯛ ꯃꯥꯔꯁꯟ ꯏꯕꯥꯅꯤ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯤ, ꯑꯩ ꯌꯨꯝ ꯍꯜꯂꯝꯗꯥꯏꯗ ꯍꯥꯏꯔꯛꯀꯦ꯫ ꯅꯪꯁꯨ ꯆꯥꯛ ꯏꯁꯤꯡꯗꯣ ꯐꯖꯅ ꯆꯥꯊꯣꯛꯑꯒ ꯄꯣꯊꯥꯒꯦꯔꯥ, ꯗ꯭ꯔꯃꯥ ꯌꯦꯡꯒꯦꯔꯥ, ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯒꯦꯔꯥ ꯑꯃ ꯇꯧ꯫ ꯊꯝꯃꯦꯀꯣ"꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯀꯣꯜꯗꯨꯕꯨ ꯀꯛꯂꯤ꯫ ꯃꯥꯔꯁꯟꯒ DSP ꯅꯨꯄꯥꯗꯨꯒ ꯂꯣꯌꯥꯒ ꯋꯥꯔꯤ ꯇꯧꯔꯝꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯟꯊꯥꯒꯤ ꯀꯣꯜ ꯈꯨꯇꯧꯔꯛꯇꯨꯗ ꯀꯔꯤ ꯑꯍꯦꯟꯕ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯔꯦ ꯍꯥꯏꯅ ꯀꯣꯜ ꯕꯦꯛ ꯍꯜꯂꯨꯕꯅꯤ꯫ ꯁꯤꯟꯊꯥꯒꯤ ꯃꯔꯩꯗꯨꯁꯨ ꯉꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯌꯥ ꯃꯆꯤꯟꯗ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯤ꯫ "ꯃꯥ ꯄꯤꯛꯇ ꯄꯤꯛꯂꯤꯕ, ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇꯦ꯫ ꯃꯤꯁꯤꯅ ꯀꯣꯜꯁꯦ ꯀꯛꯊꯠꯂꯛꯑꯦ ꯄꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯑꯆꯤꯟꯕ ꯑꯃ ꯂꯩꯔꯝꯂꯅꯤ, ꯀꯣꯜ ꯕꯦꯛ ꯍꯟꯖꯔꯛꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯁꯨꯛꯈꯟ ꯈꯟꯊꯔꯣꯏꯕ꯫ ꯅꯨꯄꯤꯅꯦꯅ ꯆꯔꯣꯏ ꯑꯣꯏꯅ ꯇꯧꯔꯗꯅ"꯫ ꯃꯆꯤꯟꯗ ꯋꯥꯍꯩꯁꯤꯃ ꯁꯥꯎꯔꯞ ꯁꯣꯟꯗꯨꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯝꯕ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯥꯔꯁꯟꯅ "ꯀꯩ ꯑꯔꯨꯕ ꯄꯥꯎ ꯂꯩꯔꯦ"꯫ ꯂꯣꯌꯥ ꯏꯛꯑꯥ ꯇꯧꯅ "ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯨꯗ ꯀꯩ ꯑꯣꯏꯔꯕꯣꯏ ꯈꯟꯗꯅ ꯇꯧꯔꯨꯕꯅꯤ꯫ ꯏꯅꯦꯅ ꯀꯥꯏꯗꯅꯣ ꯕꯟ ꯇꯧꯏ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯥ, ꯀꯥꯏꯗ ꯂꯩꯔꯤꯒꯦꯅ ꯍꯪꯂꯛꯄꯅꯤ"꯫ ꯃꯈꯥ ꯇꯥꯅꯗꯤ ꯃꯇꯥꯡꯁꯤꯗ ꯑꯔꯨꯕꯔꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯂꯣꯌꯥꯁꯨ ꯃꯥꯔꯁꯟꯒꯤ ꯅꯥꯀꯜ ꯑꯣꯏꯅ ꯐꯝꯊꯔꯛꯏ꯫ DSPꯗꯨꯅ "ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯦꯁꯁꯤꯒꯤ ꯃꯇꯥꯡꯗ ꯐꯥꯏꯜ ꯑꯃ ꯇꯧꯗꯨꯅ ꯀꯨꯞꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟ ꯇꯧꯕꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯉꯝꯕ ꯃꯇꯦꯡꯗꯤ ꯑꯩꯅ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯗ"꯫ ꯃꯥꯔꯁꯟꯅ ꯃꯔꯛ ꯁꯦꯠꯊꯠꯂꯤ꯫ "ꯚꯥꯏ, ꯃꯗꯨ ꯌꯥꯗꯦ꯫ ꯇꯧꯕꯗꯤ ꯁꯣꯏꯗꯅ ꯇꯧꯒꯅꯤ, ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟꯁꯦ ꯍꯥꯟꯅ ꯈꯪꯂꯕ ꯇꯨꯡꯗ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ, ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯧꯈꯠꯀꯅꯤ꯫ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯃꯥꯒꯤ ꯃꯐꯝ ꯈꯪꯗꯕꯁꯤꯅꯤ"꯫ "ꯐꯔꯦ, ꯑꯩꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯇꯤꯝ ꯈꯔ ꯇꯧꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯉꯝꯕ ꯊꯥꯛꯇ ꯄꯥꯡꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯁꯦ ꯂꯥꯏꯖꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯂꯝꯕꯤ ꯄꯔꯤꯡꯗꯨꯗ CCTV ꯐꯨꯇꯦꯖ ꯈꯤꯟꯅꯕꯁꯤꯡꯒꯤ ꯗꯇꯥ ꯀꯂꯦꯛ ꯇꯧꯕ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯤꯡꯅꯕ ꯌꯥꯕꯁꯤꯡꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯆꯤꯡꯅꯍꯜꯂꯣꯏꯗꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯅꯈꯣꯏꯅꯤꯁꯨ ꯀꯣꯛꯇꯤ ꯌꯥꯝꯅ ꯁꯥꯔꯝꯒꯅꯤ, ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ RK, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯇꯕ ꯎꯠꯊꯣꯛꯄ ꯌꯥꯗ꯭ꯔꯦ"꯫ ꯃꯥꯔꯁꯟ ꯃꯨꯟꯅ ꯇꯥꯏ꯫ DSPꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯃꯇꯨꯡ ꯇꯥꯕꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯀꯣꯜ ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯂꯩꯔꯕꯗꯤ ꯈꯨꯗꯛꯇꯨꯗ ꯊꯦꯡꯕ ꯉꯟꯕ ꯈꯥꯏꯗꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ, ꯑꯗꯨꯒ ꯅꯈꯣꯏꯅꯤꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯩ"꯫ ꯃꯥꯔꯁꯟꯅ "ꯑꯩꯅ ꯆꯤꯡꯅꯔꯤꯕꯗꯤ ꯂꯥꯏꯖꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯁꯤꯅꯤ꯫ ꯅꯨꯡꯁꯤꯊꯦꯜ ꯈꯨꯟꯗꯒꯤ ꯃꯥꯒ ꯏꯃꯥꯒ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯍꯜꯂꯤꯕ ꯃꯤꯁꯛꯁꯤꯡꯗꯨ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯔꯥꯏꯅ ꯈꯪꯕꯗꯤ ꯉꯝꯕ ꯍꯧꯅꯗꯦ"꯫ DSPꯗꯨ ꯋꯥꯈꯜ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯤꯟꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯥꯔꯁꯟꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ꯫
Wakhal ngaihak khalluraba tungda DSP aduna Laijana tonganpa mafam amada laikhre khanglabadi makhoina suli khunthiramgani aduga paikhomana toina laijagi yumda chatkibana yeknaba singda khudong chaba oina phangkiba ama natraga makhoiba senariba miyoy singdugi marakta pukjel singdaba yeknaba singi spy gumba yauramba ama anishidagi amadi shoidana oirani Martian so DSP na hairibado yaningi adu nattaba nupidugi laifam khangkiba yaba atopa maram ama laite Makhut masa prok prok thei Makeup sida laijaba laptak senanaba thamkiba miyoy singdo chattuna makhut makna fuduna Marubtu bukrai dale Makoi leina leina laijabu matau kramna aduk laina pukribano Wahang stibo hang ningbana Jarang naraba wakhaduna phamlambadagi sahum naina phuk haugatli Loya Martian da phaurak libe ihuldobu khangbana khudang lu phaduna jingthai Phingat kino arke Karina phagane haibado tapna khanagesi DSP duna Martian bu themjilai Martian hojik adugi matang chadri thaba khuding lona pangthokadabani ꯑꯩꯈꯣꯏꯅ ꯃꯀꯥ ꯐꯣꯡꯂꯨꯕꯗ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯄꯥꯏꯈꯣꯝꯕ ꯂꯥꯏꯖ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯅꯤ ꯅꯣꯏꯁꯨ ꯍꯧꯖꯤꯛ ꯀꯩꯝꯇ ꯇꯧꯗꯕ ꯁꯥꯔꯒ ꯌꯨꯝꯗ ꯂꯩꯅꯧ ꯅꯣꯏꯒꯤ ꯍꯥꯟꯅꯒꯤ ꯅꯊꯧꯁꯤꯡ ꯀꯥꯏꯗꯅ ꯇꯧꯅꯧ ꯑꯩꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯅꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇ ꯃꯣꯏ ꯈꯔꯗ ꯃꯐꯝꯗꯨꯒꯤ CCTV ꯐꯨꯇꯦꯖꯁꯤꯡꯒꯤ ꯑꯀꯨꯞꯄꯁꯤꯡꯗ ꯗꯥꯇꯥ ꯀꯂꯦꯛꯁꯟ ꯇꯧꯍꯜꯂꯒꯦ ꯅꯣꯏ ꯑꯅꯤꯁꯨ ꯆꯦꯛꯁꯤꯜꯂꯨ ꯅꯊꯟꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯄꯪꯆꯠꯇ ꯆꯠꯊꯣꯛꯀꯅꯨ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯀꯅꯨ Laman khumningbana ngauraba thawai anini adubu yeknaba singi khutta takriba laija mafam khangdriba paikhomba anidugi khanbada DSP duna haibe induna khongthang thangba tari kaisu khanjinganuda aikhoi leirishidi soidana aina paikhomba laijabu tekta kaidana nangina khudda shinagani wakhal sonthaganu aranbana achumbagi mamangda kuina lepa ngamba hongnadi Martian tapna makok nomi Nupa oirabasu ma ngasidi maruptugidamak thamoidagi tasengba pirangsu sinthaba ngamlakhi adubu yumgi amuk khantharakpana koina panthanada magi lambida laknare sonjaki lakpiyo hainadi wakhal thamoi anida mabu kanbiraro haiduna adubu laklakhidre madi leplakhidre mitmangda Tambangam da pamikup amada wang shida leplari. Paikhomba wakhallakta ningsing laki apokpi imaduso ningsing lai ngarangi thodokduso. Pung 12 henjilaklaba matamni. Masado omjaknai haiduna mapanda thoglakpa. Tumba yadre text hek thabaga paikhomba phone tawraktuna wari sakhiba. Kaidorage tum yadre ba. Haying koi chatlani haibagi wakhalda harau mandana nongan ba ngai ngamdrira natraga kaidoroge mi nasa ngamdrira ba Thamcha haune ekhoi ni se sumaina mukpunna unaba nungsina loina ba se phanglakani thasakide ko aidi thasai karamna nangna chatlamdai da soidana halakhini inakta lakhini haibagi thasaba piramli dudi aidi nangba yam thasai ada kaigumba Aina khudong thiba taramladi nangsu lamlanbi kana amagi oiramlani ko laija nang kanadabu wakhal yam khalli aina nangbu ngaituna leiraga mikup khuding sembi ba mapugi maphamda nangi damak yai phamangol ni duna inakta halak hanbina bani jaba mafam khuding nangi khongul ledi ba aina bo adum tawgani thasabra Thamcha laija ai nang nattabu kana gumbi amattana Thamoi shida nangi na huchin ki ba pamde Senchu silankide matungda su silaloi aina uningbadi nangi minokne pamuna tangna taithokningba su nangi mittagi sintharakpa pirang khaktani karigumba nangna inakta handuna laklamdraba ai su hingduna leiroi karigino ai ba adu yongna nungsibase mayakan ba hone haine adu bulaija mayakan ba nungsi hose nangni ilakpada latnabadi lapna thamkraga namit khuding ikhau langkibani hojiksu langli chahi kaya chokthaba leita nangtabu ngai jakhibagi awabasu inakshida nangna nakna leptuna nungsina tamcha haina kaurakpada waduna chonglamba mihul
ꯃꯤꯄꯥꯏꯔꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯃꯊꯟꯇ ꯐꯥꯖꯤꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯁꯦꯠꯇꯣꯛ ꯈꯥꯏꯗꯣꯛꯄꯒꯤ ꯑꯌꯥꯕꯗ ꯑꯩꯅ ꯄꯤꯔꯔꯣꯏ꯫ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯁꯛꯇ ꯑꯩꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯊꯣꯛꯄ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯑꯅꯤꯗꯣ꯫ ꯂꯥꯏꯖꯁꯨ ꯍꯧꯈꯤꯕꯗ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯂꯤꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯒꯦꯠꯇꯣ ꯈꯪꯀꯥꯎ ꯀꯥꯎꯈꯥꯏꯔꯛꯈꯤꯕ꯫ ꯂꯥꯏꯖ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯣ ꯄꯥꯈꯠꯄꯅ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜꯗ ꯄꯥꯏꯈꯣꯝꯕꯅ "ꯂꯩꯖ, ꯂꯩꯖ, ꯂꯩꯖ, ꯀꯩꯗꯧꯔꯒꯦ? ꯇꯥꯕ꯭ꯔꯣ?" ꯑꯗꯨꯕꯨ ꯈꯨꯝꯂꯛꯇ꯭ꯔꯦ, ꯄꯤꯔꯛꯇ꯭ꯔꯦ ꯄꯥꯎꯈꯨꯝꯁꯨ꯫ ꯋꯥꯈꯜꯗꯨꯗ ꯃꯪꯂꯤꯉꯩ ꯈꯣꯟꯖꯦꯜ ꯑꯃꯅ "ꯂꯩꯖ." ꯂꯥꯏꯖ ꯃꯃꯤꯠꯇꯨꯅ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯎꯔꯛꯄ ꯁꯛꯇꯝꯗꯨꯗ ꯅꯨꯄꯤꯗꯨ ꯁꯣꯔ ꯊꯤꯡꯉꯤ꯫ ꯄꯣꯏꯔꯩꯅ "ꯑꯩꯅꯁꯨ ꯍꯥꯏꯗ꯭ꯔꯣ, RK ꯄꯣꯏꯔꯩꯅ ꯃꯤꯇꯥꯈ꯭ꯔꯕ ꯄꯥꯝꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯇ ꯐꯪꯗꯅ ꯇꯣꯛꯇꯦ꯫ ꯃꯤꯀꯨꯞ ꯈꯔ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯅꯪꯅ ꯀꯦꯀꯨ ꯂꯣꯠꯈ꯭ꯔꯕꯁꯨ ꯂꯣꯠꯂꯤꯕ ꯀꯦꯀꯨꯗ ꯑꯩꯅ ꯐꯣꯡꯒꯅꯤ꯫ ꯆꯦꯜꯂꯤꯕ ꯂꯝꯖꯦꯜꯗꯨꯁꯨ ꯑꯩꯒꯤ ꯈꯨꯕꯥꯛ ꯅꯨꯡꯁꯤꯗꯅꯤ꯫ ꯂꯥꯏꯖ ꯄꯣꯏꯔꯩꯕꯨ ꯎꯕ ꯃꯤꯀꯨꯞꯇꯅ ꯍꯦꯟꯈꯤ ꯑꯁꯥꯎꯕꯗꯣ꯫ "ꯅꯪꯃꯨꯛ ꯏꯀꯥꯏ ꯈꯪꯗꯕ, ꯅꯪꯃꯨꯛ ꯏꯖꯠ ꯌꯥꯎꯗꯕ ꯅꯨꯄꯥꯗꯤ ꯂꯥꯏꯖ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯅꯪꯅ ꯑꯩꯕꯨ ꯐꯪꯕꯗꯤ ꯇꯥꯏꯕꯪꯗ ꯇꯣꯛꯂꯒ ꯃꯪꯂꯥꯟꯗ ꯐꯥꯎ ꯍꯟꯗꯨꯅ ꯑꯁꯥ ꯇꯧꯔꯨꯅꯨ꯫ ꯑꯩꯒꯤ ꯇꯝꯆꯥꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯁꯣꯏꯗꯅ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ." ꯄꯣꯏꯔꯩ ꯋꯥ ꯉꯥꯡꯗꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯏ꯫ "ꯋꯥ ꯄꯦꯠ ꯄꯦꯠ ꯉꯥꯡꯒꯅꯨ꯫ ꯑꯗꯨꯏ ꯃꯍꯨꯠꯇꯤ ꯆꯥꯛꯁꯦ ꯆꯥꯎ꯫ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯊꯣꯏꯗꯣꯛꯅ ꯋꯥꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯁꯥꯗꯣ ꯁꯣꯟꯊꯅꯤ, ꯆꯥꯔꯣ." ꯂꯥꯏꯖ ꯆꯥꯛꯇꯨꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡ, ꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯏ꯫ ꯃꯇꯧꯗꯣ ꯈꯪꯂꯕ ꯅꯨꯄꯥꯗꯨꯅ ꯈꯣꯟꯖꯦꯜ ꯂꯨꯝꯅ "ꯅꯪꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈꯤꯅꯕ ꯄꯥꯝꯕꯩ ꯂꯩꯔꯣꯏ꯫ ꯅꯪꯅ ꯈꯜꯂꯤꯕ ꯇꯝꯊꯤꯕ ꯃꯤꯗꯤ ꯑꯣꯏꯕ ꯁꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯉꯥꯛꯇꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ꯫ ꯑꯩꯇꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯍꯦꯟꯕ ꯇꯧꯗꯕꯅꯤ꯫ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯕꯒꯤ ꯄꯥꯝꯕꯩ ꯃꯃꯥꯡꯉꯩꯒꯨꯝ ꯂꯩꯔꯣꯏ꯫ ꯃꯌꯥꯝꯁꯤꯒꯤ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯣ." ꯋꯥꯍꯩꯗꯨꯅ ꯆꯨꯝꯂꯝꯂꯁꯨ ꯁꯤꯕ ꯆꯪꯕ ꯆꯦꯟꯊꯣꯛꯅꯤꯡꯉꯤ꯫ ꯃꯃꯥꯅ ꯀꯔꯝ ꯇꯧꯔꯝꯕ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯩ꯫ ꯃꯆꯤ ꯂꯦꯡꯒꯦ ꯍꯣꯠꯅꯕ ꯃꯤꯀꯨꯞꯇ ꯄꯣꯏꯔꯩꯅ ꯊꯣꯡꯗꯣ ꯄꯨꯅꯥ ꯄꯥꯟꯁꯤꯟꯈꯤ꯫ ꯂꯥꯏꯖ ꯄꯣꯏꯔꯩꯕꯨ ꯎꯕꯗ ꯍꯩꯅꯗꯕꯅ ꯀꯤꯖꯕ ꯐꯥꯎꯕꯅ ꯃꯃꯤꯠꯇꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯇꯧꯏ꯫ ꯄꯣꯏꯔꯩ ꯅꯨꯄꯤꯗꯨꯕꯨ ꯆꯤꯡꯗꯨꯅ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗ ꯐꯝꯍꯜꯂꯤ꯫ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯇꯨꯅ ꯆꯥꯛꯇꯨ ꯇꯣꯠꯂꯒ ꯅꯨꯄꯤꯗꯨꯗ ꯏꯟꯕꯤ꯫ "ꯁꯦ, ꯑꯩ ꯆꯥꯅꯤꯡꯗꯦ." "ꯃꯔꯩ ꯇꯧꯒꯅꯨ ꯂꯥꯏꯖ, ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ꯫ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯕꯗ ꯌꯥꯅꯁꯤ꯫ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯅꯁꯨ ꯎꯒꯅꯨ." "ꯅꯁꯥꯅ ꯅꯪꯁꯦ ꯌꯥꯝ ꯐꯩ ꯀꯥꯏꯅ ꯈꯜꯂꯤꯔꯣ?" "ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯁꯦ ꯍꯥꯏꯕ ꯅꯠꯇꯦ, ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ." "ꯏꯃꯥꯗꯤ?" "ꯏꯃꯥꯗꯨ ꯀꯩꯁꯨ ꯇꯧꯗꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ꯫ ꯁꯦ, ꯆꯥꯛꯁꯦ ꯆꯥꯔꯗꯤ ꯑꯩꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯪꯕꯨ ꯁꯣꯏꯗꯅ ꯄꯨꯗꯣꯏꯅꯤ." ꯍꯣꯁꯄꯤꯇꯥꯜ ꯄꯜꯂꯛꯄꯗ ꯅꯨꯄꯤꯗꯨ ꯃꯤꯄꯥꯏꯅ "ꯏꯃꯥ ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦ, ꯑꯁꯦꯡꯕꯩꯅꯦ꯫ ꯁꯦ, ꯆꯥꯛꯁꯤꯕꯨ ꯆꯥꯔꯕ ꯌꯥꯝꯕꯨꯡꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯄꯨꯗꯣꯏꯅꯤ." ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯀꯅꯤ? ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨꯅ ꯀꯌꯥ ꯌꯥꯝꯅ ꯊꯥꯖꯕ ꯌꯥꯔꯤꯕ? ꯄꯣꯏꯔꯩꯁꯨ ꯃꯈꯨꯠꯇꯨ ꯊꯥꯡꯗꯣꯛꯇꯨꯅ ꯃꯥꯅ ꯏꯜꯂꯤꯕ ꯆꯥꯛꯈꯨꯝꯗꯣ ꯅꯨꯄꯤꯗꯨꯅ ꯆꯥꯕ ꯉꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯔꯁꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯄꯨꯡꯗꯨꯁꯨ ꯐꯅꯗꯤ ꯊꯦꯡꯂꯕꯅꯤ꯫ ꯃꯌꯥꯝꯗꯤ ꯇꯨꯝꯕ ꯆꯪꯅꯔꯝꯂꯤ꯫ ꯃꯄꯥꯁꯨ ꯇꯨꯝꯂꯨꯕꯗꯒꯤ ꯃꯆꯥꯒꯤ ꯐꯣꯟ ꯂꯥꯛꯈꯤꯕꯗ ꯍꯧꯒꯠꯇꯨꯅ ꯒꯦꯠꯇꯨꯕꯨ ꯍꯥꯡꯂꯛꯄꯅꯤ꯫ ꯈꯪꯉꯤ, ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯥꯕꯨ ꯉꯥꯏꯔꯝꯕꯗ ꯃꯁꯥꯗꯨ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕꯒꯨꯝ ꯇꯧꯏ꯫ ꯅꯤꯡꯊꯦꯝ ꯆꯪꯈ꯭ꯔꯕꯗ ꯃꯥꯔꯁꯟꯅ "ꯏꯃꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯕ ꯌꯥꯗ꯭ꯔꯣ? ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯃꯄꯥꯟꯗ?" "ꯌꯥꯝꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯦ꯫ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯀꯩꯁꯨ ꯆꯥꯈꯤꯗꯦ." "ꯑꯗꯨꯗ ꯅꯪꯅ ꯋꯥꯕꯩ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯌꯨꯛꯁꯨ ꯆꯔꯥ ꯍꯦꯟꯗꯦ, ꯍꯧꯖꯤꯛꯁꯨ ꯆꯥꯔꯛꯑꯦ." ꯅꯨꯄꯤꯗꯣ ꯉꯥꯡꯂꯛꯂꯤꯕ ꯋꯥꯉꯥꯡꯗꯨꯗ ꯀꯩꯅꯣ ꯍꯥꯏꯅ ꯈꯜꯂꯁꯨ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯛꯏ꯫ "ꯌꯥꯝꯕꯨꯡ ꯆꯥꯕꯤꯔꯛꯑꯕꯨꯗꯤ ꯐꯔꯦ. ꯑꯩꯗꯤ ꯆꯥꯔꯝꯗ꯭ꯔꯗꯤꯅ ꯈꯟꯕꯅꯦ. ꯆꯪꯂꯁꯦ, ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯂꯥꯛꯑꯣ." ꯃꯥꯔꯁꯟ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯂꯤꯕ ꯅꯨꯄꯤꯗꯣ ꯏꯊꯧ ꯊꯧꯁꯥꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯒꯤ ꯃꯇꯧꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯈꯟꯖꯩ꯫
Amuksu school gi problem thoi hai ki baduda makok sabo oiramani khantaduna lana laurudi. Thongjau du thingjilamduna masu kada karakli. Martian ngasidi mama ngaigum thabak halakpaga fresh ana oithokpa tawramdi. Khongop tu khaglok thoklaga phamong du upsin duni hiplaga leirammi. Leishi hen bi itap tapna. Yambo kaidore. Phiron do honglaga phajana oina pathabiro. Martian wa haide haugatuna phammi. Leishi hen bisu mapuroi bana hongdoknaba phiron do pi. Martian pirakli badu launa launa. Nangdi chak jarabro. Chadri. Kaidori na hoji pa thengi. Ichon ga chahau yadro. Yaranida. Hayeng oina nganna charage. Ngasidi puksisu ithan than kalle. Oh. Atay ahen bahay di Martian mapido hongdokri. Leishi hen biso nahan kaiga manadaba matauda wari makha samthabaki jari. Hongba loiraba mapuroi bagi mapi maroldo nupido na mapam chana chana thamjinbi. Martian hipthage khanbani. Sari bakokduna nupiduda isaw sawningduna so mama na ayuktaki kaisho sada mabu ngairi haibadu su khanthari. Kaigumba kittada nupiduna nungai kidabasu pamde. Washroom da mamai taba changkiba nupidu bu thoglakpa phamduna mok ngairi. Leishi hen biso loiduna mamai du towel na taithok thoklai. Ngasidi skin care su tawningba pok tramali. Dressing table mamang daso changshin duna phamloidre. Chumdring mai phamong thari du da changduna kakhatkre. Martian matawduna ngai traduna. Abima Leishi henbi mapuroi bado onchilaktuna. Kai hai ge yambo ai kai dawra oge. Pukshila makum tawini. Shida pushila haira. Pusilaktrasu yari. Makhada komlaga chage. Ithanda talle nangsu kumuse. Hoi. Leishi henbi amuk kumthaduna sleeper da tongshilli. Martian sohana mang thaduna kumkre. Leishi henbi na tungda inari. Kitchen yawbaga thiduna ningthina thamlamlaba chaklukto thangdore. Yambo shida leire. Nangi su thangdoro punna chaminarase. Aidi chaningdre pukse ithan than kalle. Abema wayam ngangnaruse. Ayuktagi nang kai chaba chadaba ai muna khangi. Phajana hairi kanda nangi su sakto thangdoro. Charamdai da wangang nabase ayam pamde. Nupi do wa makha tade. Awai akhom tawduna thengla kanda ngangnaba su pamdabana dominna magi saruk do so thangdore.